Minister Nongthombam Birena Diwali kumaina lakpada Manipur miyamda yafa paujel pirakli mai gi kumai asina lakpada aikhogi akoibada leiba phattaba khudimak maingal na manghanbaga loinana aikhogi punsida achumba ingchikpa harau tayamba amadi nungai yaifaba pinabiba oirasano haina makhatana paujelakli Manipur ima leba ki ima oiriba loktak patna phibam kaina leirambada Chief Minister Nongthombam Birena nungnang pafongdorakli Sel kaya thadaduna hotnarabasu maong maril tadabagi fibamda leiri amadi yenglu bada maong maril tana leiramdabada CM na thamoi shokna nungaidaba fongdorakli aina yadaba maongda loktak pata sajilamba pothasang amadi athafum sing takthokraba matungda yengsin khungchat chatpada takthoktana leiramba pothasang sing takthokpagi thabak chathakre Thataru ki matungda India da haukiba pungkun marida COVID positive oikiba migi masing khwaidagi nemba oikre haukiba pungkun marida India da nauna miyoi lising ama chahum kuntra mari COVID positive oiri laikhidaba migi masing na tara tarukni fagalakpaki chang chada marfutara nipan ga dasmik tare taruk oiri active case na lising kulumdoi chamaga marfutara humdoini Laina asna maram oiraga laikhidaba migi masing na lak manga lising kunipan chamapan humbudra tare ni Laina asdegi naba faduna discharge tawkiba migi masingna koti mari lakh nifu lising marfutara humdoi chamri supna mapanni Laina asdegi ngak thokna ba vaccine kapthukiba apunba migi masingna koti jani tara mapan lakh yang khai taruk henkhre Malim gi oina covid lai chatna khwaidagi na sokhalaba lebak singe manungda USA na ahanba India na anishubada amadi France na omshubada leiri Awang nongpok state ki oina Assam na ahanba Mizoram na anishuba amadi Manipur na omshubada leiri